security force ka Manipur gi lal hauba ga khothongnakhre ngara ayuk pung mangarom tarakpa adwaida Thobal district ke Hairok police station na konba Hairok part 3 uyok singda security force ka Manipur gi lal hauba amagi cadre singni chingnaba singa nongmai kapnakhre nongmai kapnabagi thodok aduda nakalanida aso apan yawbagi paudi leite adubu security force na lal hauba singi lotpham oigani chingnaba kem ama thugairaba matung yamlaba khulai sing amadi gari ahum atai polam kaya ama phagat pangamkhre haidi police tagi phangba pauda uyok singda ngara ayuk pung mari tabadagi Thobal district ki masing yamlaba police personnel singna thiba humbagi thabak sa tharingai chairakta lal haubuni singnaba sing aduna nongmai kap thorakpadagi nakalanigi marakta kapnabagi thodo adu thokibani haidi Churchandpur do rabies laina da mioi ahum sire kaya amana laikanakhre handak sahi gi January thadagi Churchandpur district ki new Zawbeng dagi sandorakhiba hui amadi haudong dagi sandokpa laina rabies na mioi ahum sihan khibaga loinana mioi satrak ki mathakta laina sinabadagi laikanakhre haidi paw sina makha taribadi Churchandpur gi new Zawbeng da laiba yum amada yokpa rabies naraba hui amana mioi ama chikpadagi rabies laina asi makha tana district asida sandorakhibane hairiba khul asidagi atopa khulda mathang laina asi sandoraktuna ngasi phawbada district asida lairiba mioi satret ka yankhai gi mathakta rabies laina naba mioi yaure mioi sing asigi manungda numit nini humni gi mamangda mioi ahum sire haina Churchandpur district veterinary officer na phongdorakle hiramasigi matangda su Churchandpur district magistrate na rabies laina sandorakle ba Churchandpur gi tongan balai kai sing containment zone oina paksana hui hodong amadi yumda yokpa sa singda rabies laina sandorakpa thingna bagdamak vaccination paikhatkre hiramasiga mari ledana Manipur health department ki director Jambo Golmain su thasigi manga thangja numita Churchandpur da satke director na Churchandpur da thunglaba matung district asida mathok tawriba veterinary department ki officials sing district magistrate amadi health department ki tongan da mihut singa punna phaminaduna paksana sandorakliba rabies laina gi matangda section thorangi wafam kaya khanakhre amaromda Churchandpur district ka thangnana leiriba Bishnupur district ki tongan ba mafam sing khudamoina Moirang Ningthaukong Bishnupur na singbada rabies laina bu ngakthok nambagi damak paksana mass publicity chathakre publicity aduda misa miyamna yumda yokpa hui hodong amadi rabies laina na sandokpa yaba sa khudimak yumbu singna section na thambinaba miyamda paksana khangan kibani haide Gari ani lokhada inthakre Imphal Jiri Lambi National Highway number 37 da Kwamana puduna lakpa tata yoda gari ani Kaithal Manbi yoramdai Court Lane dagi khara satlaga leiba Khonglong Kabui Khul manakta Jailarong United Front ni chingnaba masakhang daba khulai paiba mioi kharana ngarang ayuk lambi da tholaktuna Kwamana puba gari ani lokhada inthaduna ama ata thon khre haidi thodok adu ngarang ayuk pung ahumrom tarakpa matamda Jiri dagi Imphal tamna Kwamana puduna lapa tata yoda mini truck ani ZUF ni chingnaba mioi duna gari khamduna nongmai singdolda driver singbu gari dagi komtha halaba matung gari singadu lokhada inthakibane gari singadu gi registration number AS11EC4645 amadi AS11FC0955 ne thodok adugi paw hek tabaga thodok thokhamda Manipur police ki makok thongba sing CRPF sing laktuna yengsenke nakala maromda thodok adu all jiribam betel nut and lip growers and marketing forum na akanba mongda yaningda ba phongdorakle konsa kholki thodok ta senaba ahum phare kangpok district ki manung chaliba konsa khul gi khunja singa thangnana laiminaba kuki khulani gi khunja singi maraka lamgi wahaudagi konsa khul gi village chief amasung chairman phaduna pukhraba matung phurakhiba amasung khunja nipa lomsu asopan nangkhiba thodok kamari lenana police na mioi ahum pharaba mioi ahum adu ngasi kangpokpi gi JMFC gi kota putholaga wahang pahung chathanaba numit mangani gi police custody laure haide Wakpo bilgi mayokta khushaunaraba maitai pangal lising kayana khongjang sangsankre yubmai thakre India gi President Draupadi Murmu na Wakpo Amendment Bill 2025 ayaba piduna ek oina chatnaragane Amendment Act ase Wakpo gi lanthum sing transparency leina sinba langbada chawkalaknaba pandam thamlaga puthokpani bill asi tongan ba tangka kayada akanba marai parliament ta yenaraba matung pass tawkhibani bill asi gi mayokta akanna mongda Muslim organization singi maikaidagi amasong Opposition Party ki maikaidagi lepkhibane bill asi pass tawbada non Muslim members sing board asida sarugya ba yaga dawri asigumlaba bill asi gi mayokta tongan ba Muslim leaders sing amasung tongan ba party singna India gi Supreme Court ta egase unconstitutional oi haiduna singna gadawri bill asi pass tawkiba sina ADL nga manungda su mai salakpa yabagi oithokpa leire nakalamaromda Wakpa Amendment Bill 2025 asibo yaningda ba phongdoktuna Manipur gi maitai pangal singna tare ba mapam singda akan ba mongda protest
protest tawduna bill asi handokadabani haina khongjang sangsinkhre nakal amaramda bill asibu sagwatpu moongda social media da comment piruba BJP minority morcha gi president Asghar Ali gi lilong haurebi samru khongda leiba yum khoisaunaraba miyamna haurakpadagi mai thakre tungda social media khutangda Asghar Ali na mahangna pikiba comment adugidamak ngakpinaba haijabaga loinana wakpho amendment act asi yaningde handokadabani haiba wafam phongdorakre kuki militant singna naga singi thamoi soknaba khoi mahumda chaina thillaga sanaba tokadabani haina phongdorakre khulai paiba kuki volunteer militant singna naga singi interest soknaba khoi mahumda chaina thillaga sanaba tokadabani naga singna khangba ngambagi pankhai lan khrabadi thohaningdaba naga kuki phuruk unkhanaba amu hana tholagloi haningai leite haina Manipur Naga Youth Organization ta kuki militant singda akanba warning tawkhre ngarang MNYO gi media wing na press ta thadoropa cherolamada masing yamjadaba liangmai naga singna khundaba Kapnakhre district ki Konsakul village ta kuki militant singna back tawba wifi kuki singna landaduna mioi tara hena aso opanangan kibagi thodok adubu khamthengna yaningdaba phongdorakle cherol sina hai lailol wifi amasung atai ain kaina changsilakpa khunja singa loktunaraga Konsakul gi liangmai singda mamangda sukiyara khana attack sa thaduna naga amasung wifi kuki singi marakta phurukki ongkhanaba thoknaba sillaga laklibani Konsakul asi ariba naga gi khulamani liangmai lol ngangba jelarung inpui singna masing yamdana khundaba Kapnakhre district ki khulamani hairiba apiko phurubasida khulai paiba kuki volunteer singna ngaihak laitana phuba saibana chingba hingsa gi thaba singsa thaba sina naga kuki ani gi marakta amu hana phuruki ongkhanaba thoknaba maisuba gum thokle kuki sing maru ena wifi kuki singna naga sing maru ena jelarung inpuida tatana chatharagliba miot minai sing ase khangba ngamba ki wangma lang khrabade naga sing su ekoi gi lam amasung hakkan janaba khut halakpana tan upai leite Kapnakhre district ta masing yamjadana khundariba jelarung inpui maru ena liangmai amasung atai naga gi apiko phurup sing matam pumnamakta kuki singi victim oiduna lakle mase communal oiba Kapnakhre district administration na masing yamlaba kuki singi misang changbagine masigi matakta maitai kuki gi umkhanabada samgatkiba kuki militant singna afaba makal gi khulai pairaga back tawbadagi Kapnakhre district ta khundariba masing yamjadaba naga phurup apikpa sing hena mi paiba phiba mamada lakle manaina mapu oikhre Konsakul village mathakta kuki singna illegal village mayam ama semgatle kuki sing asi migi lammonbada yamna haisingba phurup amani Konsakul da semgat sagatpada paifai kuki singna khulai matik chana paiba kuki militant singna back tawraga ayat apan piduna adumak lakle curfew manungda Konsakul gi miyamna masa gi thabak sujabada kana amatana thingpham thokte nahan paifai gi kuki volunteer sahum chamri romna khutta mi sibe aba khulai sing painaraga Konsakul village ki miyamda phuba khulasigi chief chairman amadi secretary yauna mioi tara mangarom aso opan nang halambagi thodok adu MNYO na akanamong da condemn tawri oiragliba phiba masida India lenga gi makhada thamliba president rule gi state government amasung Kapnakhre district administration na tumilna dumak yenglaga leithoklabade naga kuki ani gi marakta pamdaba thodok ke atholak loi haningai leite India lenga na hujik phabu kuki militant singdagi khulai thadok hanba ngamdana leiri la songnariba maitai kuki gi nakalanimak khulai thadok hanaba India lenga na singadabani haibasi MNYO gi demand ne maduna triba makai Manipur da tangdulai taba purapa wagani hainasu MNYO gi cherols namaka tarakle election petition file da MLA karam sam tha ani gi manungda high court ta karaknaba khangan khre haukiba sahi 2022 da pangthokiba taragani thosuba Manipur legislative assembly gi election da langthabal kendra gi damak high court of Manipur da lankhalakiba election petition file ga mari leinana kendra gi mihut oikiba MLA karam sam tha ani gi manungda court asimakta da laktuna witness examination pinaba high court of Manipur na khangan khre Manipur wathoki damak center na lupa crore chani ga taratare thadorakre haji haukiba sahi 2023 gi May 3 dagi Manipur chatharakiba hingsa asigi damak lanjena duna lairiba mioi singbu tengbangba amadi nauna khunda leita hannabagi damak Ministry of Home Affairs MIC na lupa crore chani ga taratare state asigi last fiscal year 2024-25 ki makhada tengbang sel pirakre haji ngarang khuga damda kuki nupa ama lukhibadagi hojik phawba thiba phangdre haji curfew lauthokre lelong area da ngasidagi bi mangadagi hena punba yadaba amasung mi aso apan nangba yagadaba khuchukhulai amata paiba puraka chatpada athingba thamkhre Myanmar gi refugees sing local gi oiba lalol itik ta yahondanaba direction pikre Mizoram gi melthum amadi longlai town singi civil society organization singna Myanmar gi refugees sing bu chathok chachin tawbada restriction thamnaba amadi local gi lalol itik ki thabak thoram singda yawbada restriction thamnaba direction pikibaga loinana karigumba
थवोइदबा तारबदि रिफ्यूजी सिंग असे इविक्शन तौगनि हाना फोंदोखरे हाइदि सिविल सोसाइटी ऑर्गेनाइजेशन सिंगना लखोलगलेबा खोंथांग असे बेंगलाई विलेज काउंसिल मेंबर अमाबो म्यांमार गे रिफ्यूजी अमना तमथिना फुरमे हाइबा थौदोक्तगे लखतखिबनि हाइदि पनबा याबदि हौजे मिजोराम द म्यांमार दगे सेलकपो रिफ्यूजी लिसिंग कुंथ्रा हेना संजफम लौदुना लैरि रिफ्यूजी सिंग असे अयामना मिजोगा नकनबा सिन एथनिक नि हाइदि अदुबु रिफ्यूजी सिंगना लैरिबा मफम सिंग असिदा लॉ एंड ऑर्डर की फिबम फगलक्तबना मरम ओइरगा ममांगदगी लैरंबा लोकल सिंगदा पुनिंग नुंगनांगबा पोहले हाइदि सेरक सिदा लोंगलाई टाउन गी सिविल सोसाइटी खरना म्यांमार गे रिफ्यूजी सिंग असे लंबीदा नुमिदांग पुंग 8 गे मतुंगदा चथौक चसिन तौबा अमदि लेक्तुना लैबा यारोय हाइना कर्फ्यू इम्पोज तौखरे हाइनासु एजेंसी गी पाउना फोंदोरकले मेलथम अमदि लोंगलाई टाउन गी सिविल सोसाइटी सिंगना लखलगलेबा थबक थौरम सिंगना लोकल अथॉरिटी सिंगदा सिंगनाबा पोखले अदुबु अथॉरिटी सिंगनासु तोरकलेबा वाथौक असे लोकल रिसोर्स मरांग कायदबना मरम ओइरगा रिसोर्स की दमक कंपटीशन तौरकपदगी ओइगनि थाजरी नुपी पुलिस ऑफिसर द कारण तारुबनि हाइबा चेयरपर्सन बेल थादोखरे नुपी पुलिस स्टेशन द चंगदुना स्टेशन द मथौ तौबी नुपी पुलिस ऑफिसर द अकी अखंग पीबगी मथक्ता मसा सोकनबा अमदि अकाम्पेट के अंगांगदुना कारण तौरुबनि हाइबा कायरंग खुमिदो ग्राम पंचायत की चेयरपर्सन ड्यूटी मजिस्ट्रेट इम्फाल ईस्ट न बेल द थादोखरे ngarang बेल द थादोखरबा नुपी पुलिस ऑफिसर द कारण तारुबनि हाइबा चेयरपर्सन अदु एमडी यूनुस अहमद सही निफुगनि थोय अपोकपा एमडी अली अहमद कवी खुराई खुमिदोक्तगिनि हाइदि थौदो असि था असि मरिगी नुमिदांग द थोकिबनि हाइदि इम्फाल ईस्ट के वुमेन पुलिस ऑफिसर असिना पुलिस दा वाकलकपगी मतुंगिना था असिगी मरिगी नुमिदांग दा चेयरपर्सन यूनुस अहमद इम्फाल वुमेन पुलिस स्टेशन दा चंगलखि अमदि स्टेशन असिदा चंगलकलबा मतुंग स्टेशन असिदा अप्रैल थादा रजिस्टर तौरखिबा एफआईआर अमगी विक्टिम खुसिननबा वाफम थमलखिबनि हाइदि चेयरपर्सन यूनुस अहमद नुपी पुलिस ऑफिसर दुदा ताब नुंगाइतब वाफम कया थमलदुना उंखनरकपदगी नहाक नुपी ओइरबसु मवालौदे करिगुंबा लेंगा असिना हेड स्टेबल ओइरकपगा नहाक पुलिस स्टेशन असिदगी ट्रांसफर तौगनि हाइना किहलखि हाइबा वाफम वाकददुदा पल्ले स्टेशन असिगे ऑफिसर अदुगे मसा सोकनबा चेयरपर्सन अदुना होनरकपगा लोइनना पुलिस ऑफिसर असिना पाइरिबा खुलाई फावबा मुन्नबा होनरखि हाइदि थौदोक अदुगी मतुंगदा महाकपु फादुना वुमेन पुलिस स्टेशन दा थमखि अमदि तुंगदा पोरमपाट पुलिस स्टेशन दा मखाताबा लीगल गी ओइबा एक्शन लौकनबा खुसिनखि हाइना पाव अमना हाइदे ngarang पोरमपाट पुलिस की कांगबु अमना इम्फाल ईस्ट की ड्यूटी मजिस्ट्रेट के चेयरपर्सन यूनुस अहमद पु पुथोखि अमदि जुडिशियल कस्टडी दा रिमांड पीबीनबु वाफम तक्सिनखि डिफेंस काउंसिल नसु चेयरपर्सन असिबु बेल थादोकपीनबु वाफम कोर्ट थांगलखि कोर्ट ना माइकयनिगे वाफम सिंग निंथिना तारबा मतुंगदा कायरंग खुमिदो ग्राम पंचायत की चेयरपर्सन यूनुस अहमद बेल थादोकखिबनि हाइदे कुमजा 2023 की मे 3 दगी हौरखिबा इरांग मरम ओइरगा मतम खरा चंगबा यादना लैरोडबा इम्फाल ईस्ट डिस्ट्रिक्ट के मनुंग चनबा वारीगी वारी सिंगबुल कयागा सागोनदुना लैरिबा मैतै सिंगि लुरबा लाइफामलेन अमा ओइरिबा कोंगबा मरु लाइफामलेनदा ngarang अकनबा सेक्शन थौरांग लोइनना कोंगबा मरु सेमगत लुप लाइनिंगथौ सनामहि टेम्पल बोर्ड अमदि उत्तरा सांगलेन सना कोनुंग यावना अतै लुप सिंग लोइनना इरा थौनी थौरम पांगथोखरे थौनी थौरम अदुदा सना कोनुंगे अंगोम निंगथौ अंगोम पोइरै तोनमदि लाइनिंगथौ सनामहि टेम्पल बोर्ड की वाइस प्रेसिडेंट विद्यापति सेंजमगा लोइनना कोंगबा मरु सेमगत लुप एलएसटीबी अमति उत्तरा सांगलेन सना कोनुंगे थौमी कियासु सरुग याखे थौनी थौरमगा मरी लेनना अंगोम निंगथौ पोइरै तोना हाई कोंगबा मरु लाइफामलेन असि सजिबु सेरावबा मतुंग अहानबा नुमाइजिंगदगी अहुमसुबा नुमाइजिंग फावबा इपाइपु हाक्तक्तगी कानादुना लाक्ले अदुबु हौखिबा कुमजा 2023 की मे 3 दगी लमदम असिदा हौरखिबा इरांगना मरम ओइरगा सही अनिरोम लाइफामलेन असिदा संगबा यादना लाखिबने अदुबु हंदक्ति कोंगबा मरु सेमगत लुप नकन होनदुना सेंट्रल फोर्स अमदि स्टेट फोर्स सिंगी अकनबा सेक्शन थौरांगा लोइनना लाइफामलेन असिदा चंगदुना थौनी थौरम पांगथोकपा ngamle adum moinamuk लाइफामलेन असिदा फ्री ओइना चंगबा याहंदबा सिमक्ति नुंगाइते मरमदुना मथंग सहिददि मरेंग तमना लाइफामलेन असिदा चंगहंदुना थौनी थौरम पांगथोकपा याहनबियो हाइखे थौरम अदुगा मरि लेनना एलएसटीबी गे वाइस प्रेसिडेंट विद्यापति सेंजमना हाई इरांग मरम ओइरगा सही अनिरोम चंगबा यादना लाक्लिबा कोंगबा मरु लाइफामलेनदा ngasi लाइनिंग थौ सनामहि टेम्पल बोर्ड अमदि उत्तरा सांगलेन सना कोनुंगे थौमिसिंगना असोयंगाम यावदना चंगलगा थौनी थौरम पांगथोकपा सिमक नुंगाइबा फावे थौनी थौरम असि पांगथोकनबा होनबदा कोंगबा मरु सेमगत लुपना लौरिबा थौदांग थागतले लमदम असे इंगतप पुरकपा ओइरसनो हाइना इमा लेमरेन सिदबी अमदि मपारे लाइनिंग थौ सनामहिगी मफमदसु खुरुमजरी हाइखे
Sub committee semduna yuwa habagi awasai theng nanglaba Myanmar gi maitai singda mateng pigadawri March 19 da Myanmar da epicenter oiduna Richter scale magnitude 7.6 yauna hakiba yuhana mayum makai mang taktuna awaba taraba Myanmar da khundareba maitai singda mateng pangnabagi matangda khananainaba mifamama ngarang TG Higher Secondary School da pangthokre Indo-Myanmar Friendship Association gi mihusing yauna wakhalon manaba miyoi kiyana sarug yaduna pangthokiba mifam aduda sarug yakiba miyoi singna yuar habana sauna awasai theng nangliba Myanmar gi maitai singda angamba mateng pinaba wafam sing khanake loinana mifam aduda Relief Subcommittee of Earthquake Myanmar haina mingthonba committee ama semduna athuba matamda mateng pangnabagi thabak lokhanaba wareb lauke mifam aduda sarug yakiba retired IAS officer RK Nimaina phongdokhibada handak Myanmar da magnitude 7.6 yauna hakiba yuhar aduna mafam aduda leiriba maitai miyamsu awaba mayoknade laibak phabadi yuar haba aduda maitai amata misimina yaukide tabada nungaiba poe adubu awaba taraba miyamda tengpang pinaba honabada khudong chadaba amade domak thengnakhe maramdi haujuk oiriba state asigi phibam asina makha lambida chatpada awaba thengnagadawribani adubu waba taraba miyamda mateng pangnaba honasi haiba wafam thamkhe amaromda Manipur asisu malengi oina yuar haganba mafam mangagi manung challibani maramaduna Manipur dasu sexil haunabagi tangai fadaba lei marag asida lengakna yum mathol taret phawa sabagi ayaba pikhrabani hiram asidasu miyeng changduna sagadawriba yum adugi masang mathunggi matangda sexinbagi tangai fadaba lei hainasu RK Nimaina makhatana phongdokhe